Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Taranithoi suba Manipur Bidhan Sabagi Mari suba mifam thasgi kumapan leibakpokpa numita pangthoklagani. Kendrigi mapan thorum Raja Mantri Dr. R.K. Ranjan Singh na hairi, Imphal gi passport office amuk han hangdoknamgi thabak paikatpa haure. CPI gi General Secretary D. Raja na hairi, athuba matamda Manipur gi miyangi awaba kohanaba thabak paikatpam thoi. Awang nongpok lamdamgi oiba National Archives of India gi Record Center amada Imphal thambinaba Kendrigi mapan thorum amasung Shiksha Raja Mantri Dr. R.K. Ranjan Singh na donor mantri da taksankre. Amasung Nagaland da conjunctivitis mit ngangba hainasu khangnaba leina angang singda sandorokpadagi jila marigi school sing thasi kunturuk phawba physical class tawba thingjinkre. Taranithoi suba Manipur Bidhan Sabagi Mari suba mifam thasigi kumapan leibakpokpa numita pangthoklagani. Masigi matangda ngasi Manipur Bidhan Sabagi Secretary na notification ama thokre. Kendrigi mapan thorum amasung Shiksha Raja Mantri Dr. Rajkumar Ranjan Singh na hairi, Imphal gi passport office amuk hanna hangdokpinaba mahak na mari leinaba mantraloida taksinkre amasung hangdoknabagi thabak paikatpa haure. Akasbani Imphal ga akhanana wari sanabada Dr. Ranjan hai thingjingkraba passport office asi amuk hanna hangdok anaba haujuk phawbagi oinadi kanagumba amatana mangonda hairakpa leitri. Adubu office asigi maruiba amadi awangnongpok lamdamgi akhanana Manipur miyamgi swartha yenglaga mahangna thabak asi lanai oina paikatpani. Manghai atubagi passport darkar oibasingna makhoina darkas thakibasingi registration number na chingba piraknaba khangankrabasu kanagumba amatana pirakpa leitri. CPI ki General Secretary D. Raja na hairi atuba matamda Manipur miyangi awaba kohanaba thabak paikatpam toi. Dolgi cherola madahai Sri Raja yauna Dolgi MP Binoy Bisam amasung Dolgi lusingba mangana ngasi Moirang amasung Churachandpurda leiba relief camp sing satuna yengsinki. Cherola dun hai CPI lusingba sing asina Moirangi INM Memorial da changduna Netaji gi mitamda lei katuna ikai khumnaba utki tungda Nambolda leiba Jananeta Irabor ki mitamda su lei katki. Lusingba sing asina Manipur leiringaida wakhal manaba dol taragasu unagani amasung CPI linkakibagi hayeng pangthokadaba humbudra manga suba kumon panandasu wangangani. Makhoina Raijapal amadi makok thongba official sing amasung CSO sing amasung intellectual singasu unagani hari. Hanagi Mukhyamantri Risang Kaising Laikidabagi Taruk Suba Kumon Thorong ngasi pangthokre. Manipur Pradesh Congress Committee na sunduna Imphal gi Congress babanda pangthokpa thoram amada laikhidraba lusingba asigi photo da laikatuna ikai khumnaba utki. Tungda paumi singda wangangbada Congress Legislative Party gi lusingba Okram Ibobi na hai Risang Kaising Manipur gi matam kuina Mukhyamantri oirambada natana social worker amasu oirami. Mahangna hinglingai matamda Manipur gi apunbagi saktam kaidanaba achoba thokdang lobiramba luchingba amani. Manipur gi district court singda LDA amasung group D posting lognabagi online application pisinba thasgi kunmanga digi September 13 phawba yaragani haina High Court of Manipur gi cherola mana hairi. LDA gi phamgidamak haksangi phibam mimanandraba PWD singgi horizontal reservation su notified tawre. Waikhom Mani Girls College Thawbala academic session Lisingani kulumdoi kunmarigi oina BA BSc first semester NEP da nauna mingchalaba mahiroi singi induction program hayeng ayuk pung 12 da college asigi indoor hall da pangthoklagani. Induction program asida mahiroi sing makhoigi mama mapa teaching amadi non teaching staff sing soidana yawnanaba college asigi principal gi cherola mana hairi. Malemgi oina ayinga sagi khalda ahomba kaya lagliba asiga mari lenana Akasbani Imphal gi ipau kangpuna puthokpa akanaba thoram honglagliba ayinga sagi khal Manipur ahum suba tangkakta jiri turel kauba thoram ama hayeng ayuki pung 3 ta sandokani. Thoram asi Kangla amasung Shanghai channel animakta taba phangani YouTube channel AIR Imphal su live streaming tawduna sandokani. Tabiriba pawasi Akasbani Imphal degini. Awang nongpok lamdamgi oiba National Archives of India gi Record Center ama Imphal da thambinaba Kendrigi mapan thorum amasung Shiksha Raja Mantri Dr. R.K. Ranjan Singh na Donor Culture amasung Tourism Mantri G. Kishan Reddy da taksinkre.
Siri Kishan Reddy da iba cherol amada Dr. Ranjan Hai National Archives of India New Delhi asi yamna lamna laikibana Knowledge Society da makoigi historical worksing piningba awang nongpok raja singi researchers sing raja singi archive sing dagi primary source komjinbada tongan ba khudongcha da bakaya mayoknari Raja Mantri Hai awang nongpok lamdamda record center ama hangbinaba ingkumja lising ani dagi dabi tawduna lakpani adubu haujuk phawba lingkhat pidri Mangnai Imphal Record Center asi hangdokpana Bharat Sarkar gi tongan ba office singi non current record singsu tunggidamak thamjinba ngamgani Imphal West amasung Imphal East jilada hayeng ayuk pung manga dagi numidang wairam pung taruk phawba curfew komthokani Thawbal jilada hayeng ayuk pung manga dagi numidang pung nipan phawba curfew komthokani Kaksing amasung Bisnupur jilagi oina hayeng ayuk pung manga dagi numidang wairam pung manga phawba curfew komthokani hairi District Health Society Kaksing amasung National Center for Vector-Borne Disease Control Program na sinduna Vector-Borne Diseases haiba hiram asigi matang da miyambu bahap tanbagi thoram amang asi Public School Kaksing da pangthokre thoram adu da wangang mada Chief Medical Officer Kaksing Dr. T.H. Rajan Hai Vector-Borne Diseases handroktanaba miyamna ising thamba patra sing matam pumbada makum kumbiba ising tumba mafam sing hapta amada anirak kanghanba miyoi ama layo amasung Koksik laglabadi masana laying zabagi mahuta manak nakpa hospital singda natraga Dr. Tanabiduna hidak sagadabani. Dr. Rajan Hai Manipur haujik pak sanat sandorokliba mit ngang ba haina su khangnaba conjunctivitis laina asi Kaksing jilada su thengnare. Mit ngang bagi laina narapa matamda miyamna antibiotic tablet charoidabani mit ngang bagi laina naba thengnarabadi angang sing yamdrabada numit humni marinidi school kahan biganu Dr. Rajan Hai Mit nabasi paruna kanjang dabana hoi ango busarukse sida nabasi sisu virus makalamani si naragadi misi ngang bayai ya hakajaba irritation tauba pomba pitaba sin singom yam tauba mit naragadi koina yarige mitsi khara kyalo bomdaga ore misi khutna yarige paidaba isa gi tongana luma natraga phadi oro imunga su tinadana tongana thambiba dakar oi ngamagadi tissue paper um sinaraga koi naijaga do taithok tok man tobna khai phai maramdi som nakan nare khalo som nadre khalo aina som su umpai sum bai tawde nadab jat Longnar ane hat anok upasum bhai naragadi ti anokti khara amubana bu hena tungja hai mamdi mangan nasu direct mangan ju khatang nuare na amu bordi ye so isolate taw basama yam daka oi naragadi sata singsu yam drabada numi humni mari di school dagi sothabam daka oi viral gi anaba khudim muse yam numi humni mari sine bai am contagious oi gelis mi amada logon matam ji swagi matam ji oi adu matung da badi khara infection ki sang ji khara hantar ne kha phara du yaringe hidak si doctor di yenga leibne de khoi phe ta semoi de viral conjunctivitis sabsi virus na basi antibiotic daka laite State Health Society National Health Mission Manipur amasung Rajya Sarkar gi Directorate of Health Services na punna sinduna khong hambagi laina laksinaba thakai palan thoram Intensified Diarrhea Control Fortnight IDCF lisingani kulumdoi hayengdagi hauragani Imphal gi kaisam patalaiba DIPR gi auditorium da pangthokpa thoram amada Rajya gi haksel yaipa yumbal amasung IPR Mantri Dr. Sapam Ranjan Singh na thakai palan thoram asi haudokani thoram du da Commissioner Health and Family Welfare Pradeep Kumar Jha Social Welfare Director Ngangom Uttam Singh amasung State Mission Director National Health Mission Manipur Dr. Somorjit Ningombana Singba saruk yagani Kuki Jo MLA Tarana Bharat ki Pradhan Mantri da thasigi tara tarukta memorandum pisin bada Chingi Jilla Mangada Chief Secretary amasung DGP amadi masiga manaba phamsing semnaba dabi tawriba aduda Chandel amasung Tengnopal Jilla yauksilakpada Chandel Naga People's Organization na kanna yaningdaba phongdorokli Pradhan Mantri Narendra Modi da iba cherol amada organization asina hai handaki kangluki hingsa asina Manipur bu chawkhat lambida maning hanna chalhalle United Protection Committee Nambolgi Kutangda Wakat Mipam Leptana Chathari ngasi tarani chanba numita Laima Pokonggi Imai Ibel Singna Wakat Mipam Pamli Wakat Mipam Asigi Mapungweba Pandam Singi Manungda Manipurgi Saktam Kaibe Yaroi Manipura Tongan Belengak Lebe Yaroi Haibana Singba Yauri Imphal West ki Kangsup Karangda Leiba Panchayat Garda Hangliba Relief Camp Amasung Kunja Singh Ngak Senaba Thamliba Manipur Police Personnel Singh Loktokani Haiba Hukum ama Thorakliba asi Social Development Association Kangchupna Yaningdaba Phongdorokli Mari Lainaba Singna Mafam Asida Matik Chaba Security Thamduna Ngakpi Senbinaba Association na appeal Thorakli Rup Mahal Theatre Imphal gi workshop cum production play Iningthau Kulachandra Ningtamba Manipur gi Aroiba Ningthau Atuba Matamda Puthok Lagani
workshop kam production asi chief minister gi artist ki tiangbangi makada pangthokpani play asi khwairapam biswamitra na iba amasung direction pibani World Boxing Council India title Bell Lisingani Kulum Doida Awang Bharki Oina Manipur gi Laistram Deep Singna Mahut Shilagani Imphal West ki Loitang Kunok digi boxer asina kilogram marfu matoi gi cruiserweight category da saruk yagani handaki asina mahaki marirak suba professional fight ni tabiriba pawasi Akashbani Imphal degini Nagaland da conjunctivitis mitngang bahayna ju khangnaba laina school gi mahiroi sing da paktana na sandrokpa thengnabadigi raija sigi jila mari gi school sing tha sigi kuntaru phawba physical class tokba thingjin kre jila mari adudi Dimapur Chumukedima Newland amasung Mon jilani jila mari asigi deputy commissioner singna matam kharagi oina angang singi marakta mitngang bagi laina asi sandrokpa thengnaba khongthang asi lokhalakpani Cherolamada district administration na school authority singda online class tonaba khangan kre Rashtrapati Draupadi Murmu numit umnigi gawa khongsata ngasi raija du thungkre mangna raija du hek thungbaga panaji gi azad maidan da leba Martyrs Memorial da chatuna laikatki ngasi athengbada Rashtrapatina Raj Bhavan da pangthokpa civic reception program amada saruk yagani thauramadu da Rashtrapatina forest rights eki makhada beneficiary singda sanat yenthokani Rashtrapatina hayeng Gawai University gi kuntra mari suba convocation da saruk yagani amadi tribal kanglu singi miyoi singa wari sanagani hayeng Rashtrapatina Gawa Bidhan Sabha gi mifamda wangangani Kendra gi Chemicals Amachung Fertilizer Mantri Dr. Mansukh Mandaviana Raija Singi Law Singu Mantri Singa mifam pangthoktuna Raija Singda har kaya yamna leidibage amasung har siznabagi matangda mifam pangthokre Thoromduda Mantrina Lebak Asida Hauzik har marang kaina leidi haina phongtokpaga loinena stockta har lak metric ton cham yangkai leidi haiki manghai chaliba kharib lorok amasung lakadoriba rabi lorok ki damak har marang kaina lei haina su phongdokki Mantrina Rasayan gi har sinabigi chang hanthanduna lebak layow gi magun hengananabasu mantri singi mifam aduda phongdokki Pradhan Mantri Narendra Modi lebak anigi Numit marini khongsata ngasi Naidili thadokre South Africa ge Johannesburg ta pangthokpa BRICS mifamda Pradhan Mantri saruk yagani mifam yawa chatringai da thadokpa warol amada Pradhan Mantri nai 15 suba BRICS mifam asi yamna kanaba pigedaba mifam amani masina institutional development amasung tungda mateng pinagadaba lamsing khangdoknaba honabada chawna kanaba oigani manghai BRICS mifam asi Bharatna yamna lumna lawbaga loinana malemgi kha thangba saruk singna mayoknariba hiram sing khanabagi achoba platform ama oiri South Africa gi khongsat loirba matung Pradhan Mantri Greek ki konung Athens thungani mahak lebak adugi Pradhan Mantri na baton torokpadigi chatpani Shri Modi hai ariba lamdam asida satpa mahaki ahanba khongchatni chahi nipu gi matungda lebak asida satpa phangba haibasi mahaki oinadi yamna chokthok chaningai ni Pradhan Mantri hai tongan tongamba lamsing maruina lalon itik sel thadaba ngaksel kala sanskriti amadi mi amaga gi marakta pau phauna be hengaran bana lebak ani gi hena mari chechil halagani Chandrayaan 3 mission hana lepkiba matung ina hayeng asoi angam yaudana thagi leimai da tagani haina Chandrayaan mission gi director na thajaba phongdorokli Akashbani News ka akhanana wari sanabada Ahmedabad ta Space Application Center ISRO gi director Neeraj S Desai hai adumoinamak Chandrayaan 3 gi thagi lamai da tahanbagi warepti lander module asigi phibam amasung thagi oiriba phibam gi matung ina lawbani manghai weather gi phibam phatragadi thada tagadaba adu August 23 phawba eithoklaba yai Bharat ki Chandrayaan spacecraft na miyamna khawrangna ngainariba thagi lamai da tabagi matam naksilakpaga loinana malem pumbada langtaknabagi changsu pandom lomle ISRO gi hanagi scientist amasung UAE da laiba Edutech for Space Sri Sudha Biswanathan hai Chandrayaan 3 asi ISRO khaktagi natana malem pumbagi oina yamna maru oiba pandup amani manghai malem gi satellite ama thagi South Pole da thaba ahanba spacecraft oigadabana mission asi yamna maru oina launabani Aroibada maroiba pau Tarani thoi suba Manipur Bidhan Sabha gi mari suba mifam tha sigi kumapan leba popa numita pangthok lagani Kendra gi mapan thorom Raja Mantri Dr. R.K. Ranjan Singh na hairi Imphal gi passport office amuk ana hangdok na bathaba paikat pa hore CPI gi General Secretary D Raja na hairi atuba matamda Manipur miyang gi awaba ko ana bathaba paikat pam toi awang nompok lamdang gi oiba National Archives of India gi record center ama Imphal thambina ba Kendra gi mapan thorom amasung Shiksha Raja Mantri Dr. R.K. Ranjan Singh na donor mantri taksin kre amasung Nagaland da conjunctivitis
ꯃꯦꯅꯤꯟꯖꯥꯏꯇꯤꯁ ꯃꯤꯠ ꯉꯥꯡꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯂꯩꯅ ꯑꯉꯥꯡꯁꯤꯡꯗ ꯁꯟꯗꯣꯔꯛꯄꯗꯒꯤ ꯖꯤꯂꯥ ꯃꯔꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯊꯥ ꯑꯁꯤꯒꯤ 16 ꯐꯥꯎꯕ ꯐꯤꯖꯤꯀꯦꯜ ꯀ꯭ꯂꯥꯁ ꯇꯧꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫